Arambai News Guwahati da Metelon ki pau tabiri busingbu ihan handu makta da cingangbam Suzitrani na khurumjari hojing asigi samlappa maribu pau sing lobirase ngasi panthoibi ima irat pagi mangani chanba numit kamari linana panthoibi irat lob rising club bon tarapurna sinlangduna rubaru Miss India elite English ingani kunma thoi gi mingthol phangkhrabi mutum Monica Singh amadi Miss Imoinu English ingani kun S Supriya Sharma bu taramno pugi thoroma ngasi pangthokre Thoromasida Sundari GP ki President Mamta Singh na Thoromapu oiki Rising Club ki President Koijam Anup Kumar amadi General Secretary Oinam Pranoy loinana Iradlup ki President CH Braja Kumar amadi Khaidem Bijoy Meiteina Lengyan P amadi Khudolpot piduna ikai khumnaba utki Urbasi Fashion Enterprise Kabugans ki mapu S Priyo Sarmana Momento Omam piduna makhoibu ikai khumnabasu utki Fashion show masu yaukhiba ngasi thoramasi TH Bilas amadi TS Biswajit Singh na conduct tawki Kasar Lakhipur ki Sandam Laikai da laiba Yaifaliching Club ki General Secretary ama oina khungang asigi chawkhat thorangi achoba thodang kya lauramba RK Ranjit Sanana lambi accident namara moiduna haukiba October amada Negrims Hospital Silong da laikidabada United Clubs Organization Lakhipur gi thobu wasing amadi club kyanasu awaba phongdorakli amadi imung manungi awabadasu sarug yazari haina UCO Lakhipur Maikaidagi President Khaidem Kantana Thadorakpa Chirol amana phongdorakli ngasi kwak tanba numitni tharomasi Rajya Sabha gi MP suariba Manipur gi ningthau leisemba sana jawbana luchingduna sana konungda pangthokre tharomasi da sana konungi saknarba angama thosing amaiba amaibi sing amadi sana pala loisangi sesakpa sesakpi singsu saruk yakibaga loidana sana kwak paikiba maike yenglaga chahi asigi apaphatta khudam changdamna chingbasu lauthokhi Manipur dagi lalom ki vi laleng lina kaubi nupi amana masamak na pokchapa machabu langthoklam laga chena na bo hotnaringai miyamna uhobudagi phakre thodogasi Ahmedabad ta thokibani miyamna nupi asibu pharaba matung Ahmedabad police station da sinakre Ningthau amadi Brahma Sabagi Cherak Pangkraba Ipa Ipu Singhi Taredlak Subaning Singh Thoram Ama Imphal gi Luang Sangba Makhalai Kaida Leiba Panthoibi Sanglenda Laklibo October Kuntra Mathoi Miragi Kunmangani Panba Nomaizing Numitta Pangthoklagani Haina Southeast Asia Cultural Organization SICO gi Secretary Publicity Thangzam Inaungchana Thadorokpa Chirol Amana Khangalakli Manipur Cricket Board now one-day tournament ki oina senior women team laukthokre Kolkata da pangthokudriba senior women one-day tournament inglisingani kunmathoi kunithoi da saruk yananabugi damak sanaroi kuntarukna saba Manipur senior women team sem saba suloikre team asi all-rounder Ganga Devi Waikhomna captain oiduna luchingani aduga chingkhai leima chanu mangsa tabamna vice captain oigadori Naga People's Front ki functionary tarani thoina party asigi active amadi primary membership taki resign tawkhibagi cherol divisional unit Ukhrul gi working president ta pishankre makoi kudimak nifum doi suba fungyar assembly kendra gi member ngaktane asumna akanba fireb lobagi matang lakpagaloidana matam sangna active member oina potlumasi puduna laklibani amadi hauzik masi waroishan ama purakpagi matam yore haina member singna phongdorakhi Functionary tarani thoi asina lakliba Englishingani kuni thoi gi assembly mikhalda fungyar kendragi BJP mireb oina chongthok ningliba Hope Singh San A Simrebu sogotkani lauthorakre Mizoram da angang pokpagi chang hengat hanaba baby boom bu sogotladuna state asigi sports minister Robert R Roitena maki constituency oriba Aizol East 2 da angang khwaidigi yamna pokpa mama mapa 13 ki set amamamda lupa lakh aniga lising yankhai enthokre ningsingba yai Mishing yamdaba mizo phurupki mishing hengat annabagi damak maki kendrada angang khwaidigi yamna pokpa hingduna leriba mama mapa singda wakhal thogat poina selgi mana lupa lakh amam pigani haina minister R Roitena hokiba June thagi Father's Day nimitta lauthokhrabani asumna minister asina ahanba price ta lupa lakh amagi selgi manaoina machanupa taret ka loina angang 15 pokpa tuithiang da leibi mawa mapuroiba kaina khrabi da pk Anisuba price na angang 12 pokpi lukrabi liang thangida lupa lising kuntra pk
त्रिपुरादसु नुमित मरीनी चुपना चथरकपा दुर्गा इमागी इराद थौनिजबगी थौरम असी दशमी नुमित्ता लोइसिनख्रे ngasi agartala khaktanatana guwahati sargi leingakna sinkiba tongan tongan mafamsingda lai thadanaki Leibagasi Union Health Minister Mansukh Mandaviana Masangam Daduna Lariba Hanagi Leibagasi Prime Minister Dr. Manmohan Singhi Anaba Hangbagi Chatluba Khongchatadu Chayet Naba Ma Oirakli Manmohan Singhi Machanupi Damandip Singhna Maki Imungi Apambagi Mayokta Minister Asana Photographer Ama Puduna Chatpadagi Chayet Nabasi Thorakibane Athingba Laina Laina Mandaviana photo namkiba dugi matangda maki machanupina sayok sangda sa leibadu natte hairakre Indian football team ki captain Sunil Chhetri-na handakta mahakna phangkiba Man of the Match award Laleng Maurya Ralte da pikre SAF championship Englishingani kunmathoi gi India amadi Maldives ki match sanaringai manung midfield da yamnamak hendok thoidokpa performance utkibagi damak Mizoram dagi sanore asida Captain Chhetri-na mahakna phangkiba award asi pithorakibane Joint Entrance Examination G Advanced English Singani kunmathoi gi result ngasi lauthokre IIT Delhi Zone gi Mridul Agarwal na mark chahumga humpugi manungda chahumga nipunipan phangduna makokta lakhi aduga hariba IIT Delhi Zone asimaki Kaviya Chopra na mark chahumga humpugi manungda chaniga marfutaruk phangduna nupisingi manungda makok oirakhi punna candidate lakamaga lising nipuma thoi chatruk marfutara mapanna parikha thabada punna candidate lising nipuma thoiga chanipan humpuni thoina qualify oiki makhoigi manungda nupi candidate lising taruka chamri yankhaini thoi khaktamak yauri Maharashtra lengakna police constable lising kayada mideng thamlaga yamnamak maruoiba warip ama ngasi lauthokre Maharashtra ki CM Uddhav Thackeray na Anemba Thaki Police Constable Singh Police Sub Inspector gi thakta direct promotion pibagi ayaba pikre SI oiningbagi mangmangjariba Police Constable lising nipu manga mukta lenga ki warip asina kana halagane Bangladesh ki Prime Minister Sheikh Hasina na handak talebagasi gi mafam kharada pangthokpa puja mandap singda thugai khukaiba toramba miyoi sing thi humduna soidana puthokani amadi asigumba thong sing amukhanna tungda thugandanaba makhoida khudam changdam oihoragadaba cherak pigani hairakre Dakeshwari National Temple da Hindu Phurupka virtually wari sanaraduna Kumila da thokiba thokdok adu yamnamak laibak thibani hainasu Prime Minister na hairakhi Handakta phongkiba Global Hunger Index GHI da Malim gi leibak Chamaga kuntra mangagi manungda evaluate taukiba leibak chamaga tarataruki manungda India gi position chama supna amasubadane report asigi matungina India gi GHI asi yamnamak aruba phibamni yumlo nariba leibak habdi Bangladesh Pakistan amadi Nepal dagi hena India na phibam sokle Global Hunger Index GHI score gi makokta laribasi lebak tarani panni masigi manungda China Brazil amadi Kuwait na makokta punna leminari Afghanistan ki Kandahar sahar da ngasi irai numit amukasu masjid amada bom pokhaikre ngasi irai numit Sia masjid amada namaz tawringai ahumlak mari pokhairakpadagi yamdrabda miyoi 38 sikhi aduga humbudrana asoga panangkre Bibi Fatima Kauba Masjid Asigi Manungda E Teraba Hakchang Kayana Chaiduna Labor Uki Midna Uhoba Singi Paudum Matungina Todogasida suicide attacker ahum Yawi Hairi Amana Masjid ki Tongzauda Pokhai Hanki Aduga Aniamana Masjid Manungda Jensin Kiduna Pokhai Hanki Bane Hogzik Paubada Kanagumba group Amatana Todogasi Matangda Sengdorok Padi Laytree Amadi World Health Organization WHO na China da amuka hanna ahenba thiumba chathabagi mathau tari hairaduna COVID ki haurakpham likhun linanabagi damak hypothesis pumba makhata na yengsinba changi hairakre asuna WHO na COVID ki scientific advisory group ki oina researcher kuntaru ki minglauk thokhrabane researcher singa dudi US China Russia Brazil India amadi Kenya dagisu yauri Researchers sing na personal capacity da thabak tawgadabani makhoi gi institution singi mihut oina thabak tawroidabani so hairakle
ngasi ge nadi Arambai News Guwahati da maiti lon gi pau sandok chaba matang se loishin jaba ga loinana tabiri basingbo amka so hanna khurumjari